अहानबद मयामबु चेसम नवासना तराम नोक्सरी अमदी इकाई खुंगनबोचरी ngasisu mayamgi damakta anubu wari amakak puduna laksari ngasigi thawdoksi Maharashtra da thokibani thodok asida nupi amagi mihatsi matawkarna pulisna solve tawki haibadu khangminasi haujikti wari si amuk puna taminarasi nupa ama makhongna numidang wairamgi matamda nakaliyat oida uwa marang kaina hoba lambi amada fawraga chatlame mahakna sum chatlikan sida urine pass tawningakpadagi mafam sida ngahek leplame lambigi mataisi napi marang kaina howe ising fattaba chenba khongban macha masu lei lambi sidagi khara changsilaga uwa marang kaina hauraga leiriba umang manung sidagi namthiba manam amakhak lakpasi nupa sina khanglami numit si soklising ani kunithoi gi February gi tang ahum ne aduga mafam sina wagoba ghat kawi hairiba mafam si Maharashtra gi Palghar area gi manung dalaibani nupa sina umang sigi maikaida mamai se leithoktruna yenglubada kimanbadagi yamna kanu laurame makhong makhutsi kari amata leng bangam lamde nupa sino uriba posaksi kari oidorino yamna thuna mahakna uriba fiam sigi matangda police ta pau pi khirame ikui kuidana police sing mafam sida yawraklame Palghar police station sida yamna kiningai oiba case ama register tawduna thodok asigi matangda investigation tawbagi mathau tarame mayamda ngasi tahanjagadoriba warisi Pinky Carol Miskita hairibi nupi sigi matangdani ngasige thodok asigi horakfamsi Maharashtra gi Mumbai dagi chaurakna kilometer 113 muk chatlaga leiba Palghar hairiba mafam sidagini mafam si Konkan division gi manung delai mafam sida prakriti na pithorakpa phajaraba mafam marang kaina lei lam koiba mioi kayamasu mafam sida lai mafam sida sangong gi oyo pothok haira amasung cheng sumarang kaina puthoi Palghar police station na konba mafam sida wagoba ghatsu lei hairiba area sida yamna asongba umangwamang amasung mafam sigi lambi se ka hena thekpa corner kaya amasu lei soklising ani kunithoi gi February gi tang ahum nimidang wairam gi pung manga makhai muk tarami mafam sigi local miyo yamana wagoba ghat ki lambi se fauduna chalami mahak se number 1 kanna tawningak pana maram oiraga mafam sida ngai hak leplami marak sida yamna nam thiba mana mamakhak lambi gi matai da leiba nala manak sidagi laklami lambi sidagi chawrakna fit taraga manga muk chathok ising da hoba napi singnang marak sida asiba haksang ama pallaga leibadu urame miyo asina mahakna uriba sinasagi matangda yamna thuna police ta pau pi khirame Palghar police station dagi team ama yaroklami numesu tapna mayum makai pangkiduna mamsilakpa hawrami Palghar police station da leiba officer amagi matung ina asiba haksang si nupi amagi ne duga mahak si pipe ani gi marakta panduna leirambani hairame thawdok thokfamda makok thongba senior officer su laknarame asiba haksang asi lauthoknabagi damak rescue team su kaukhirami asiba haksang si manam su yamna chelami mahak ki phiyam se uraga haukiba chayol ama ani dagi mafam sida siraga leiba malame nupi sigi haksang gi part kharasu mangi haiduna police officer amana hairami umang sida leiba lamlaki shana setuna pukhibagi mong sumali evidence lokhatnaba forensic team su mafam sida laknaba haikhirami case yamna chawba amakhak oirakadoribani nupi sigi haksang si yengbada yamna thoba posak amakhak nupi se hatpada sina kibagi mami amakhak su uba fanglame nupi se yengbada chahi kunmanga mathak ki malame nupi sina seliba mafi marol se yengbada haujikan gi naha sing seliba firol se oirami adu moinamak nupi se gi mamai se yengbada miyo yamagi saktam ni haibangam lamde nupi se kanano haiba masak khangba ngamdanaba mahak pu hatlam liba miyo yasina hotna kibagi mami yamasu uba fanglame police na mafam sigi akoibasi yamna fazana thi humduna tawrami police ki wakhalda mafam sidagi nupi si masak khangba yaba ID card purse kumba fanglagade khanduna thi humbagi thabak si chathavani masida sunatana nupi sina setliba dress su check tawrami adabu kari amata fanglamde nupi se kanano khangdokna ba hotna ba haibasi police ki di achoba thabuk amakhak oigadori akoi weda leiriba miyoi singsu asi baksang ama leirambagi pau tabada thodok thokpham sida mi tinba horoklame police na makoi mayam da su nupi se masak khangbra hain hanglami asomdana Palghar police station da nupi se hatlambagi matangda masak khangdaba miyoi amagi mathakta IPC section 30 gi makhada FIR amakhak lokhatlami nupi si atopa mafamgi miyoi su oiramba yai maramdi manak sida Mumbai Ahmedabad National Highway su lei atopa mafam amada hatoklaga wagoba ghat sida hundoklamba su oiramba yai Palghar police station na manak nakpada leiba police station singda mi mangkibagi report file tawkiba leibra haina su thidok lame nupi se haukiba
chayol ama anidagi mangba oidorini adubu manak nakpada laiba police station singda mi mangkibagi report file torokpa amata thengnaramde case asi Palghar police station gi inspector na pairami mahakna ayo haibadi investigating officer su oirami SP na deputy SP gi mieng makhada special team amakhak samlami team sisu Palghar police station gi inspector sina luchinglami nupi sigi asiba haksang fangliba mafam si khara chi amasung umang amang su marang kaina lei mafam se fauduna chaliba lambi si street light amata laite amasung CCTV camera install tawbagi wafam di lapna thamgiba yai adubu asiba fangliba mafam sidagi kilometer amarom chatlaga thau han fam lei kaithel su lei yum kai tabasu horami maikai animak ki fiam si haifet adum manai police na maikai animak ta mityang thamlami camera gumba install tawba mafam leibra haina thiba horami nupi sina seliba mafimarol se camera da yamna laina masak khangma ngamgani thodok thokfam sigi photos videos kayama laurami media channel su thodok thokfam de yoktuna misi asigi matangda miyamda pau piba horami ahan bagi oina tijin khomjinba lokhat pham thokpa evidencing lokhat aba matungda asiba haksang postmortem tawnabagi damak JJ hospital da thakirami adubu postmortem tawdrikanda police na nupi sigi masaksi khangdok naba hotna dawbani karigumba police na akak naba matamgi manungda nupi se kanano khangma ngamdraba imung manunggi miyoising fangdragadi police ki maikedagi postmortem tawnabagi damak process se amuk hawdoribani kaigumba thodok khadadi postmortem tawraba matung kayadasu asiba haksang claim tawdabana maram oiraga police na arwaiba mathong mangam pangthokpasu yawibani police hawjikti Palghar dagi laktuna Mumbai da laiba police station singdasu asiba haksang asigi matangda pau pirami missing report ki matangdasu yangsalami mathakta panjakhriba wafam mayam se haksang fanglaba matung pung 12 gi manungda thokhiba ngaktani marak sida Palghar police station na information amakha khangmangam lami sok lising ani kunithoi gi January gi tang 16 ta nupi ama mangkhibagi missing complaint amakha Santa Cruz police station da tawakhi haiba khanglame manglibi nupi sigi chaisi kunipan oirami missing report ta paliba nupi sigi song sada kuchu kumen amadi mafimarol mayamsi Palghar da fangliba nupi sigi asi vaksang siga match oirami sina fanglibi nupi si manglibi si oidoribra manglibi nupi sigi ming Pinky Carol Miskita kawi Santa Cruz ki akoi basida bail pale kauba mafam amalai mafam si centuries kaya gi mamang dagi leklaba mafam ni aduga mafam sida indigenous haidoribra natragana native community singna maru oina khundaba mafam ni bail pale sida Pinky se fred amadalai mayum sida Pinky gi mama khaktani laibasi mamingna Catherine kawi aduga chahina chawakni yankhai taruk muk surami Pinky na masagi chahi ahum surakpada mapa se taibang pan thadoktuna chatkirami masagi matung mama Catherine machanupi Pinky bu chawba sare phalakibani mama si factory amada thabak tawi masidagi fanglakpa paisa na imung punaribani makhogi punsi khongchat asida awaba kaya ama thengnai machanupi bu larik laisu ningthina tamalami matung tarakpada Pinky na yungi responsibility si fazana lawrame haijaninglibadi Pinky su thabak tawduna paisa tali haijabani media report ki matung ina Pinky BPO call center da thabak tawi haina palle makhoigi yum sidagi khara lapna mari mata sing sulai yumon kairo laba singa Pinky gi imung si wari watai tawnei close yamna oine Pinky gi yum sida makoina loizaba hui ama sulai hui se mahakna yamna nungsina lugna tobi Pinky gi Instagram da ID account sulai cousin sister gi matung ina Pinky harau nungaina leizabi amadi hotnabi kanbi nupi amakhakni hairami sok lising ani kunithoi gi January gi tang 13 Ningthau kaba numitni numidangi pung 10 amuk taba swaida Pinky na mamada malata mahaki doctor gi appointment amalai medical report enghandawni hairami haukiba numit kharani dagi Pinky se masa se iwa wana laiba malami thabak su satlamde media report ki matung ina chayola mani chida Pinky achoba company amada thabak join tawdorabani haina supali doctor gi appointment lai haiduna Pinky mahaki laptop yawba bag si puduna yumdagi scooty ama thauduna thoraklami city dadi athengba ahing phawba kana su tumna de adubu numidangi pung 10 da doctor gi appointment lai haisi chumliba chumdabra isu gyan tajade chumlamba su yai somdana mama machanupi Pinky halakpa ngaiduna leirami tamna ahingi pung 12 tasin khirami pung 12 ga minute kunda Pinky na mama da call toroktuna yumda yamna thuna halani wakal waganu hairami adubu Pinky di yumda halaklamde January gi tang 15 gi ayuk oiraklami haukiba ahingi pung 12 ga minute kunda machanupi ga wari tawnakhiba asina aroibo oirami masugi matung Pinky gi phone switch off haireklami Pinky na mamangda sumaina tawba amukta yawkhide Pinky na mahaki phone si switch off amukta tawde maramdi yumda mama machata laibana off tawba taragadi mama se laifam khangloi haiba Pinky na khangi amadi
अथेंग मतमदा युमदगी मपानदसु कया थोकते चटलु थोकलुब तारगसु यामना थुना युमदा हलाई युमदा लईबा हुइसिसु पिंकी ना यामना लुना तवी हुइसे यावदना पिंकी थबक लैतना युमगी मपानदसु कया चटकंदे पिंकी ना युमदा हलक्तबसिदा कैथरीन वखल वारदुना महाकी मचिन मनाव हाइबदे पिंकी गी अंकल आंटी कजिन सिंह द कॉल तौरमी वरी पुंबा मखोयदा लिरमे पिंकी की कजिन सिस्टर अनी लई ममिंग सरिता अमसुंग मलोरिना कवे मखोय अनी गे पिंकी गा यामना क्लोज ओय वरी खुदिमक लोइना शेयर तौने अदुबु जनवरी की तांग कुन मरिदा महा कदाइदा चटकनी हाइबगी मतंगदा पिंकीना मागी कजिन सिस्टर अनी सिदा करी अमता हाइरमदे जनवरी की तांग कुन मंगा नुमित सिमक्तदा कैथरीन महा का खंगना चानबा मियोय खरगा सांता क्रूज पुलिस स्टेशन चलमे मखोयना अइबा चे अमसु पुरमी चे सिदा चानुपी पिंकी केरोल मिस्किता युमदगी थोखिबदगी हंजलक्त्रे माकी फोन सु ऑफ तौरगा लै इचा थीबदा अगी मतंग पांगबियु हाइना इरमे मतमसिदा सांता क्रूज पुलिस ना निर्भया हेल्पलाइन कोबा स्पेशल टीम अमखक हांगदोक्तुना लै पुलिस मायाम से हाइरिबा यूनिट सिगी मतंगदा मियाम द खंगनबा होटनबगी थबक सिदा माइ ऑनसिदुना लै निर्भया हेल्पलाइन हांगदोक्पगी मरमसि नुपी सिंगबु सेफ ओय हाइबगी वखलोन सि फावनबनी अमदि मखोयबु कदाइदा करी सोइखिगनी हाइना यंगसिनबनी मरकसिदनी कैथरीन मचानुपी पिंकी मांगखिबगी रिपोर्ट अमा पाइदुना पुलिस स्टेशन दा लाखिबसि अदुबु पुलिसना पिंकी मांगखिबसि पुंग कुनमरी फाद्रे खरा लेरगा लाउ हाइरमी पुलिस सिंगना तोइना हाइगनबा वाफम महाका खंगना चानबा मियोयगा सेनखिबा ओइरमनि नत्रगना मरुप सिंगा कोइबगुंबा चलंबसु याय हाइरमे मखाताना पिंकी सि मबुक थकलिबी अंगांगमक नत्तबनिना महाक सोइदना युमदा हलकनी वखल का हेना खंजनगनु वासनगनु हाइरमे कैथरीन हंजन हंजन हाइजरबा मतुंगदा मयुमदगी इरगा लाकपा रिपोर्ट सिमदे पुलिसना लौसलमी अदुबु फॉर्मल ओइबा मिसिंग कंप्लेन दि पुलिसना लौखटलमदे कैथरीन अमदि लाकमिनरिबा मियोयसिंग मयुमदा हलकलमे मचानुपीबु मखोयना ओइना थीबा हौरमी पिंकीना थबक तौरिबा मफमसिगी मरुपसिंगदसु हंगथीदना तौरमी पिंकीगी मरुपसिंगसु महाक थीबदा यावरमी पिंकी मांगखिबगी पाउसी तमना तमना सुम संदोखिरमी लोकल मियोयसिंगसु पिंकी थीबदा मतेंग पांगलमी कोलादा लैबी अनिता सेठी कौबी सोशल एक्टिविस्ट अमा लै पिंकी की रिलेटिव्स की मरुप अमखकनी इमुंग मनुंगा पिंकी गा पाउ फाउनबा ngamdre हाबगी पाउ से ताबगा अनिता सु कैथरीन की युमदा लक्लमे महाक मियाम की सेवा तौदुना लाक्लिबसि सही यामे मरमसिना अचौ अचौबा ऑफिसर कयासु महाकना खंगलमे 26 जनवरी दा अमुक हन पिंकी की इमुंग मनु सांता क्रूज पुलिस स्टेशन दा लक्लमे मखोयना चत्रिकन ममांगदा अचौबा पुलिस ऑफिसर दा अनिता ना पिंकी की मतंगदा पाउ हाइख्रबनी मरमसिना 26 जनवरी दा पिंकी की मिसिंग रिपोर्ट अमा फाइल तौरमी अदुबु रिपोर्ट लखोलगसु पुलिसना सी मंगाइरे हाइदुना थबक अमता तौरमदे तुमिना अदुम लैसलमी मीडिया दा पिंकी की कजिन ब्रदर अमना 25 जनवरी दा पिंकी से मांगख्रे हाब खंगलमी 26 जनवरी दा मरी मता सिंगदगी फोन लक्लमी अदुगा पुलिस मिसिंग कंप्लेन तौब चलुबदा नुंगसिनबा नुपागा चेनखिबा ओइरमगनी अमुक हलकनी हाइरगा थादोरई हाइना पाउ तमलमी सोशल एक्टिविस्ट अनिता की मतुंगिना पुलिस ने थौदोक अमगी मतंगदा इन्वेस्टिगेट तौबा होबसी अहानबदा इमुंग मनुंगा वरी तवी मखोयदगी करी करी इन्फॉर्मेशन लौबा याबा मखै लौवी करी ओइरमबा याय चिंगनबना करीनो हाइबसी लोइनमक पुलिसना खंगदोकनबा होटनै अदुबु पिंकी की मतंगसिदा पुलिसना ममांगदा पंजक्रिबा सुमाइना तौखिबा अमता लैते पिंकी मांगखिबगी मतंगदा पुलिसना इन्वेस्टिगेट तौवी हाइबसी इमुंग मनुंगना खंगलमदे इमुंगी मीना चतुना हंगुरबसु पुलिसना करी अमता हाइरक्ते मचानुपी मफम अमदा चटपा तारगसु पोट चै खरादी पूरगा चटकनी हाइना फैमिली न खलमे फैमिली न पिंकी की रूम सी चेक तौरमी अदुबु महा की रूम सिदे महौसागी महौसानी पोट चै सिंग मफम काइदना लोइनमक लै ममागी मतुंगिना मचानुपी सी मसा यामना नांजै नुंगतीगी इरुजा माइथरगा असेंगबा फी सेटली नोंगमदा यामद्रबदा फी से अहुमलक्ति होंगी हाइरमे फिल्म सिदा युमदगी फी अमता पुदना अतोपा मफम अमदा चलमगनी हाबसे मामाना सुक्था थाजादे हाइरमे इमुंग मनुना पिंकी की रूम से चेक तौबदा महाकी डायरीदगी चेना अनी की चिठी अमा फंगलमी पिंकी मसामकना इरमबनी चिठी सिदा करी इरमी हाइबदुदी मतुंग तारकपदा हाइजगे चिठी सिदगी लंगला लंजिन खरा त फंगलदी खंदुना फैमिलीना सांता क्रूज पुलिस ता चिठी से सिन्नरमे पिंकी की ममा कैथरीन अमसुंग अंटी विक्टोरिया की मतुंगिना मचानुपी पिंकी मांगखिबगी केस पुलिस ना यामना यांगना लौई हाइरमी अनिता सेटी की मतुंगिना मियामना पुलिस ता सीसीटीवी कैमरा चेक तौनबा हाइरमी यूम के अकोइबदा लैरिबा दुकान कया अमा कैमरा लै पिंकी से करम करम्बा मफम चलम्बा याबगे हाइबदु कैमरा सिंग असिदगी यंगबियु हाइरमी महाकी लोकेशन कॉल डिटेल्स लौथोकपियु अमसुंग कना कनागा पाउ फाउनखी हाइबसु थिदोकपियु हाइरमी पुलिस ना थवोइना लोकेशन अमसुंग
कॉल डिटेल्स रेकॉर्ड लाकपदा मतम यामना चंगी नुमित खरानी ngai wairame sumaina tawdana numit kharani di hawkhirami marak marakta police miyoi kharada hangthidana tawrami adubu maram chawa action di amata lokhatlamde cousin brother gi matung ina numit tare ni fawbada pinky gi call details record police ta laklamde 24 January dagi machanupi mangkhibani 26 January da missing complaint file tawkibani masugi matung February gi tang ahum gi numit silaklami bail parle dagi kilometer marfuma thoila malaiba ogoba ghata asiba nupi gi haksang se fangkhibani haujukti Santa Cruz police station gi mathau loikhre palghar police ki mathau amuk laklami mafam sigi inspector na Santa Cruz police station da missing report ama file tawraga lai haiba se khanglami station asiga paw faunarami February gi tang marida Santa Cruz ki police khara pinky gi yunda laklami makoina mama Catherine da nachanupi gi laifam haujukti khangbangam le hairame police na mama da palghar gi resort ta pinky lai hairame police na mama da nupi gi asi baksang ama leire pinky gi oiribra oidabra identify toba chatibani haidok lamde mama da khudakta noaitaba pause pining da bagi oibasu yai masagi matung police na Catherine gi phone su off ta holami dubu Catherine police na hairiba wafam mayam si wahang amata tawdana loinamak tawrami maha kya pamba haibabu macha nupi ga thuna unabani atopadi kariyamata mama na pamlamde palghar yoro matung da Catherine bu benamagi manakta puduna chatlami manung sida asiba haksang si yauribani hawakpada Catherine na asiba haksang si machanupi gi nati hairame mamang na su panjakhiba asiba gi maithong si ahanba yengbada kanana su masak khangloi asiba haksang si gi khwangda heart amadi kurak ke tetu yi pinky na su chap manaba tetu si chap manaba famda yekhi mama na su tetu si fazana khangi chahi mari gi mamangda marup amana haibadagi pinky na tetu si yekhibani tetu si yeklaba matungda minini humni di machanupi si anabagi chaina amasung awaba khangduna lei maram asina mama na tetu sigi matangda fazana ningsinglibani machanupi gi khongi khongsa singsu normal oibasidagi kitang tongali pokpodagi torakpani masigi su mathakta pinky na yumdagi thokhibada setkiba dress si siribi nupi sina su selami haiba mayam se uraba matung Catherine asi baksang si ma ki machanupi pinky habase khanglame Catherine fazana khaplami police na makpu senabirame atopa mari mata kaya su mafam sida yaroklami JJ hospital da postmortem tawrami postmortem gi matam sida doctor na pinky gi heart ki manak sida attack metal gi saruk khara fanglami yengbada athoba thangi maton gi saruk su mali adubu paifam lom thangba saruk sidi manglaga leirami ngaksam sida su asok palaiba thengnerami palghar police na hawdoksagi investigation yamna thujalami Catherine amasung atopa miyoi singda wari watai tawrami makhoina chingnaba mi leibra hanglami Santa Cruz police tagi palghar police na lawba yaba information sing lawrami family na pinky gi room dagi fangkiba letter sigi matangda police ta hairami hariba chithi si pinky na mahaki nungsinaba nupa jiko miskita gi damak irambani jiko si pinky dagi chahi ama naha oi haibadi mahaki chahi si kuntaret surami mahaksu bile parle da lei mahaki mapa ansela miskita catering gi thabak tawi family sigi Fiona decorator amasung caterers ki business amalei lohong khongdong ba amadi atopa thorom kayagi fizang khanba amasung chana thaknaba thongba thakpagi thabak tawi family sigi business su fazana mai paklami pinky amasung jiko bile parle da laibani amadi community amagi miyoi ngaktani maram asina matam kayagi mamangdagi makhoi ani si aman amagi masak khangnarami adubu hawkiba chahi manga haibadi sok lising ani tara tare tagi makhoi ani si nungsinaba hawrami pinky mangkhre haibasi paw hek tabaga jiko amadi mahaki family su pinky thiba sida mateng tawduna leirami kurlada pinky gi masa solabi mabok silai pinky gi uncle ga punna jiko kurlada pinky thiba anirak chuchat lure jiko na pinky gi family da noida pangbi aba mateng pangani kaigumba police na thodok asigi matangda investigate tawnaba mahakpu korpa taragasu chatkani hairami pinky gi mama amadi atopa miyoi singna hanadagi hauna jiko da chingnaraga leirambani chithi se phangbadagi amuk henna mangonda chingnarami Santa Cruz police na mahak se mamangda wahang pahang tawnaba kaurabani adubu minute taragi matungda mahak chenadi haiduna thadorakhibani jiko na police ta hawkhiba numit ta manga kunnigi mamangda makhoi ani breakup tawkhre hairami masigi matung makhoi ani paw phaunadre tongan ba magi thokpa leinare haina makha tarami pinky na chena ani gi chithi iramlibasi makhoi ani gi breakup siga mari leinarame pinky na makhoi ani si lohongduna yum kai parminaba pamlami nungsinabagi khongchat sida nupa nupi ani gi marakta marai tawnaba khanaba adum yawi hairiba wafam sidi
ꯅꯨꯡꯁꯤꯅꯕꯒꯤ ꯁꯔꯨꯛ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯛꯑꯞ ꯇꯧꯕꯁꯤꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯅꯠꯇꯦ ꯄꯤꯡꯀꯤꯅ ꯆꯤꯊꯤꯁꯤꯗ ꯏꯔꯤꯕꯁꯤ ꯕ꯭ꯔꯦꯛꯑꯞꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤꯕ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗ ꯖꯤꯀꯣꯒ ꯂꯣꯏꯅꯈꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯌꯥꯔꯒꯗꯤ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡꯗꯅꯤ ꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯖꯤꯀꯣꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯌꯥꯗꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯌꯥꯅꯕ ꯇꯧꯁꯤ ꯍꯥꯏꯅꯁꯨ ꯏꯔꯝꯃꯤ ꯆꯤꯊꯤꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯚ ꯌꯨ ꯃꯥꯏ ꯚꯥꯝꯄꯤꯌꯔ ꯍꯥꯏꯅꯁꯨ ꯏꯔꯝꯃꯤ ꯄꯜꯘꯔ ꯄꯨꯂꯤꯁꯅ ꯆꯤꯊꯤ ꯑꯃꯁꯨꯡ ꯄꯤꯡꯀꯤꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯖꯤꯀꯣꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯃꯤ ꯃꯃꯥꯡꯗ ꯖꯤꯀꯣ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯗꯦ ꯍꯥꯏꯗꯨꯅ ꯁꯥꯟꯇ ꯀ꯭ꯔꯨꯖ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤꯕ ꯂꯩꯕꯅ ꯄꯜꯘꯔ ꯄꯨꯂꯤꯁꯅ ꯖꯤꯀꯣꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯋꯥꯍꯪ ꯇꯧꯕ ꯑꯃꯈꯛ ꯃꯊꯧ ꯇꯥꯔꯝꯃꯤ ꯏꯆꯝ ꯆꯝꯅ ꯃꯍꯥꯛꯄꯨ ꯀꯧꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪꯁꯨ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯊꯛꯇ एविडेंस खरदी हाना लेबे मथौ तारमी सीसीटीवी चेक तौरगा लेरिबनी पालघरदा खनिबारे कौबा मफम अमा लै मफम सिदा टोल प्लाजा लै मफम सिदा जनवरी तांग 15 गी अहिंगी पुंग अमगा मिनट 13 दा स्कूटी अमा वगोबा घाट की माइकेसिदा चटलमी हाइरिबा फुटेजि पिंकी की फैमिली दा उल्लमी मतम सिदा हाइरिबा स्कूटी सिदा मचानुपी युमदगी थोखिबनी हाइरमी फुटेज असिदा स्कूटी सि जिकोना थौरमी अदुगा पिंकी न मनिंग तोंगलमी मखोइगी मनिंग सिदा टू व्हीलर अमसु इन्नदुना लाक्लमी पुलिसना अतोप फुटेज सिंग चेक तौबदसु जिको अमदी पिंकीबु अतोप टू व्हीलर सिने इन्नदुना लाक्पदु उरमे पुलिसना कॉल डिटेल्स अमसु लोकेशन सु चेक तौरमी मतम सिदा जिको अमदी पिंकी की लोकेशन सि पुन्ना पुन्ना उत्पदु थेंगनरमी अरोइबा लोकेशन सि पालघर की टोल प्लाजा से ओरमी मसिगी मतुंग पिंकी की फोन स्विच ऑफ ओइखिरमी मसिदा सुनतना थौदोक थोकदबा नोमवा लिकांद पिंकीगा जिकोगा मंगार वरी सानकी हाइबसु खंगलमी अदुबु जिकोना ममांगदा मखोय अनिदि ब्रेकअप तौखरे वरी वताई तौद्रे हाइख्रबनी अदुबु वरीदि लेप्तना अदुम सानरगा लै हाइबा कॉल डिटेल्स तगी खंगलमी पालघर पुलिसना जिकोबु वहंग पहंग तौनबा पुदुना लाक्लमी थौदोक थोकपा नुमित्ता मनिंगदा इन्नरखिबा टू व्हीलर थौइबा नुपासिगी मिंग कुमार देवेंद्र कवि मसागी चही 30 सुरे जिकोगी अंगांग ओइरिकानी मरुप अमनी महाकी लाइफमसी पेरारदगिनी जिकोगी फैमिलीगी कैटरिंग बिजनेस सिदा देवेंद्र सु यावी पालघर पुलिसना मखोई अनीबु पुंग 12 की मनुंगदा फादुना एविडेंस मयाम से मांगदा थमदुना वहंग पहंग तौबा हौरमी मखोई अनीना वरी अमखक लिरमी पिंकी की कजिन सिस्टरी मतुंग इना जिको अमदी पिंकी 2017 दगी नुंसिनरक्लमी पिंकी जिकोदा पुंगाव ngawrami mahakna mama amadi cousin sister da जिकोबु इंट्रोड्यूस तौरमी मखोई अनी से लोहोंबगी रेडी सु ओइरमी ममा कैथरीन सु लोहोंबा सि यारमी ममा की मतुंग इना जिको मयुमदसु मचानुपी उनबला इहायरमी युमलोनबा मियोइसिंगसु जिको पिंकी की युमदा लाकपसि खंगलमी मतौ असुमना चही 5 से हौखिरमी मीडिया की मतुंग इना जिकोना ममादा पिंकी की मतंगदा वा हदुइ अदबु ममाना पिंकीबु ममौ ओइबा पामलमदे जिको की ममाना मचानुपा की नुपीसि पैसा नुसा पाइबा इमुंगदगी थिनिंगलमी पिंकी की इमुंगदी सेल थुम पाइबा नते जिको मचानुपा अहलनी मा की मखादा मनाउ नुपा अमसु लै पुन्ना मियोइ मरी की फैमिली अमखकनी पिंकी से ममौ ओइबा पामदबना अतोप फैमिली अमगी नुपी अमगा जिको की लोहोंगनबा वा हौदोकपा हौरमी मसगी मतुंग जिकोना पिंकीबु इग्नोर तौबा हौरमी सोशल मीडिया दसु अनफॉलो तौरमी पिंकीना कॉल तौरबसु पाइखतबि तौरमी थेंगनबसु लेपखिरमी मसिना मरम ओइरगा पिंकी वखल यामना नुवाइरमदे पिंकीना जिकोबु मपा ममाना लोहोंगबा पामलमी अमसु महाकी नुपीसु लैरे हाइबा खंगलमी जिको नुपीसिगा वरी वताई तौरे खंगबगा पिंकी अमुक हेन नुवाइरमदे पिंकी जिकोगा पाव फाउननबा होटनरमी मखोई अनी नुपीसिगी मतंगदा खतनबदगी ब्रेकअप तौरमी मायामसी क्रिसमस की मतंदा थोखिबनी पिंकी की कजिन सिस्टर सिंगदी क्रिसमस की शॉपिंग तौनरमी मपानदा कोइबसु चटलमी लंच डिनर कयामसु चारमी अदुबु पिंकी दी मखोई मयामना तौरिबसी करियमत यावरमदे महाक्ते वखल नुंगाइतना लै पुलिस की मतुंग इना पिंकी ने इरिबा चिठीसी क्रिसमस की मतुंगदा इरंबा याय हाइना लौरमी चप चाबा डेट इरमदे कजिन सिस्टरना पिंकी की मवंगसी चयोल अमरोमदी येंगदुना लेरमी मसुगी मतुंग करी तौबा यावे हाइना हंगलमी अदुबु पिंकी ना करियमत हाइरमदे हाइदगसु मचे अमा ओइना पिंकी जिकोगा नुंगाइनद्रे हाइबसे खंगलमी अमसुंग महाकना जिकोदगी खरा लापथोकना लयु जिकोसी अफबा मी अमा नते हाइरमी मूव ऑन तौनबा होटनौ हाइरमी अदुबु पिंकी दी जिकोसी याम नुंगसिबना मचेना हाइरिबसी मंगोंदा चंगलमदे पिंकी सु मयुम मकई पानबा याबगी चही ओइरबनीना ममौ ओइजगे हाइबा मिनै कयामा लाइ अदुबु महाकना यादे महाकती जिको खक्तगा लोहोंगबा पामलमी अदुगा जिकोना मुक अतोप नुपी अमगा लोहोंगदोरबनी सोक 2022 की जनवरी की तांग 13 की निमिदांग की पुंग 10 दा जिकोना पिंकीबु थेंगनसी हाइदन कौरक्लमी बाइल पार्लेदा मखोय अनी थेंगनरमी
Jiko two wheeler amada laklami masagi matung lambi dagi Devendra su amuk yaroklami Devendra na Jiko gi two wheeler si thawrami aduga Jiko amasung Pinky na unna scooty amada chatlami makhoi Mumbai gi tongan ba mafam kaya da koirami Jiko na long drive chalusi haraklami ahan plan da Kelwa beach ta chalusi hainarami adubu wagoba ghat rom do oina chatlami matam sidani ahingi pung 12 minute kunda Pinky na mamada yumda thuna halakani haina call torokibasi Palghar gi toll plaza si ahingi pung amaga minute taraga marida Cruz tawrami masagi matung wagoba ghat Pinky amasung Jiko achoba nung amada famlami wari watai tawrami kitang chatlaga Devendra two wheeler amagi manak sida lep tuna lay marak sida amuk hanna Jiko amasung Pinky luhongbagi wafam sida khatnaba horoklami asawbana maram oiraga Jiko na Pinky gi khawri semetlami ngahek leiraga Pinky se tumi laikhirami masagi matungda Devendra gi matengna Pinky bu nala sida langthoklami Pinky nung marak sida panduna leirami mahak sibamakti siramdri Jiko amadi Devendra Nalada kumtharami media report ki matung ina Devendra na thang lothoraktuna Pinky da thilami adubu thang gi makok sina thoraktuna thang gi saruk sina Pinky da leirami thang gi makok asina langthokhirami masagi matung Pinky gi masak si khangdana ba Jiko na nung ama pairaga mamai se sugairami Jiko na Pinky gi phone laptop bag su lawrami phone switch off tawsalami Devendra Jiko gi bike se thorami aduga Jiko na Pinky gi scooty se thodun halaklami masagi matung Mumbai Ahmedabad highway da chatlaga Pinky gi scooty si napi marakta lotsalami Devendra ga punna Jiko Mumbai da laklami mahaka khangnaba miyoi amada phone amasung laptop ki data si erase tawnaba pirami Devendra bu mayum da thadaramaga Jiko two wheeler sida mayum da halaklami mayum halakpada ayuk ki pung 3 muk tarami Jiko masagi matung tumlami police ki matung ina culprit ani si makoi da Pinky gi matang da kari su khalude makoi animak normal oba punsi mahing amada hingduna leirami Palghar police na wahang tawbada Devendra na Kerol na siribasi maram chai hairami Jiko mahaki angang oirikandagi tinarako marupni mahaki damak tawba ngamloitaba karisu leite hairami mathang thada Jiko irlada leibi nupi amaga engagement tawdorabani Pinky da hanjan gyan tanaba Jiko gi punsidagi lapma leinaba hairabani adubu Pinky na taba kawba leiramde Jiko da hanjan yetlaga leirami Jiko gi mapana media da thawdoksi Jiko na sawbadagi tawkhibani hairami Jiko na su wafam simak police ta hairami adubu makoina koiba chatpasida thang purga kari chatlibano hangbada masigi pau khumleiramde Jiko na Pinky da wari saba amuk hauduna mahakpu normal oiba wakhalon amakha khalhanduna Pinky bu hatnabagi lalong amakha Jiko na tawkhibani Pinky amasung Jiko gi marakta Pinky na mangdrika na mangfauda paisa lauthok auction tawbagi history su fanglami makoi anina haidorpagi matungina police na Pinky gi scooty thangi makok su lokhatlami Jiko na phone amasung laptop ki data muthalo haina piramba nupasu thawdoksigi matangda pau tabadagi police ta masa laktuna pochai singa se sinarami crime to matamda accusing asina set ki dress su fanglami Jiko gi mapana masana tawkriba thabaksi yamna aranba thabak amakhakni hairami machanu pasi atopa business amakhak tawnaba sem sarami adabu lockdown gi matamda maki plan se fail oibana family business sida amuk yawrami makogi family na Pinky bu masak khangde amuk phawba thengnakiba su leite hairami Jiko gi family si 23 January da atopa mafam da leiba makogi yumda chatlami aduga 24 January gi evening da halaklami machanupa Jiko midang da two wheeler puduna thokhirami aduga mathangi ayuk pung 3 ta halaklami adubu machanupa kadai da kaidoba chatloi haibadi khanglamde machanupa gi luhongba nupi amaga pangthok torabani adubu Pinky gi mamana machanupi ga luhongdoni haina akanba pressure Jiko da pi hairami wafam mayamsi Jiko gi mapada yumlona ba miyoi amana hairakpani hairami wafam mayamsi mangjinglona khanglam lagadi Pinky gi family da direct wari watai tawraga thawdoksi thoklamdabasu yai hairami adubu machana aranba ama tawrabanina mahak su cherak phungpham thoi hairami machagi mayokta police su aikhoina evidence kaya ama pi hairami thawdok thokpa numita machana seloba firol khongup police ta sinai yumda camera laibana machanupana numidangda yumdagi thokibagi footage su police ta sinaki hairami Jiko gi mapana Devendra si jail do unwa matamda Pinky hanaba plan si mahaka punna tawbani haba se khanglami matam se mapana aikhoida karigi mangjuna haidok tribano hangbada Devendra tumina leirami Catherine na machanupi Pinky MNC company amada join tawdorabani Jiko bu machanupi na yam nungsijabani luhongmusu pami adubu haukiba numit kharani dagi machanupi wakhal wana leirami maramdi Jiko na mahakpu ignore tawrami hojikti machaga leijarami mahaksi kamaina mathanta hingani hairami February gi tang marida Pinky gi aroya mathong mangam pangthokirami chanupi gi thawaina ingna chikna leirunaba
Catherine amasung mahaki relatives wagoba ghata pinky na sina fangliba mafam sida chatuna prayer su tawrami 20th February da Catherine doctor gi manak ta chatlami matam sida bike ama magi manak sida khamlaklami nupi amaga nupa amaga fami helmet su upi mamai da su mask upi aduna kananu haiba masak khanglamde makhoi ani si juhudagi lakpani hairami adom gi icha nupi da thokeba thodokse khoi su yam nungai te hairami adubu ziko su naha oi kesi handok piu lupa crore ama pi gi hairami wafam se tabada Catherine yam saurami makhoi ani se funa bani haiduna chapal lawthoklami matam sida bike se thoduna chatkirami mama na machabu justice phanghanna pamlami paisa ma ta pamlamde ziko gi family bile parle dagi atopa mafam amada yum shift tawkhirami sok lising ani kuni thogi April da police na accused ani gi mathakta charge sheet file tawkhirami case palghar court ta chathari hojik ki oina Catherine na machanupi pinky gi justice ngaiduna leiri nupi oibising nupa amaga athengman midangi matamda yumdagi thokpa matamda parents na walot agasu atopa relatives ki close oiba mioi amada information khara tu oirabasu piram mana chungani khaljai nupa amana mirai laklaba matungda nupa do yum pan bai basi kaisu nungaiba phangroi dabani aigi wakalda nupi nupa nungsinaba changi adubu nupa na ka hena nungsiba mafamda yum pan bana nupi gi laibak fabani khaljai nupi sina nupa bu thamoi sengna nungsirubagi mahini ngasigi wari sida sina patta pumthaba haksang oina phanghribasi haijaraga ngasigi di matang sida wari silo sinjarage mayambu amuk hana thagasare